Welcome back. China gi matamamagi ningthau Liu Hai gi angakpa mongpham. Sangsar sida leiriba mi khudingmak lambi gi chidai da leplaga bikhani boigera natraga senjau pai boigera. Leiriba adudagi hengatnaba hotnaba lepa leite. Masigi hauna sa chatnabi ase ngasidagi natti mina malemda lakpadagi horaklabani amasung sangsar gi praloi oiba numitta toktorini. Masida nupa haiba leite nupi haiba leite chap manai mioi bagi punsi mit tumsin kibada loire khangna gari banglo lam laisin bagi damak lepa leitana hodari siba matamda pugada badi kaisunate ngasi gi wari ase China gi hanagi ning thoma gi matang dani man hinglingai matamdana nunga yaifana nupi kaya na seba tawhanduna chatkiba adu tanatana sirabagi tungdasu lep palaitana nungaiba yaiba phangba damak angakpagi thabak ama tawhanki tawramduna chatki madugi matangdani ningthawasina sidringai mangda magi oigadaba mongpham ado city amagum semhanki loinana facility punumak sem sahanki amasung sana lupa hi aina leiting hanki siragasu use tawgadabani khanna sana lupa gi sen thumsu phumhanki maga loinana adubu kari kanai madi leibak onkhre maga loinana phumkiba sing leibak na chakibadu chakre leibak ta tumdaba sing loinagi loina lengdana leiramba thengnare hairiba ningthawase juk kaya mang sikrabani magi mongphamgi matangda mina khanbu khaludrabani itihasta lei haijabatani adubu kaidano karino khangdrabani adubu 2011 da China gi Nanchang ko province ta thengnarure mafam asibu hanna handoklaga thibagi thabak Chinese archaeologist singna chathari. Actually mafam asida huranba ani ohumna kainomati leire khanduna lainungda surung ama handuna jangkibani makoina su mamal tanglaba pot kharadi paikre at last Chinese archaeologist singna pau phangki amasung thidokpadagi khangle mafam adugi rahisya ngasi phawbada China da phangkraba arotpa hanagi langai mapai singdagi masina khwaidagi hena chawramde yamlamle. Hairiba mongpham ase onthokna ina khunba mongpham oiramki matamamada Egypt ta Pharaoh Tutankhamen gi mongphamdagi sana lupa gi langai yamna phangki madudagi su China gi asina helamle. China gi archaeologist singna thidokpagi loiba naidri haujik su chathari 2011 dagi chatharakpani 3700 square kilometer pakpa area amani hairi asuk chawbe area se mongpham ngaktani. Masigi manungda ningthau asigisu mongpham lei leibak manungda city amagum leikhri hairi manungda lambi kayani amasung lambi khuding samnari entire area handokpada chahi kaya ga changki gani hairi expert singi wa matugina area sigi manungda langi lantani amasung matamda huran bana hukibasu yaukre masi tungda khangnarakpani adubu langaidi loibe leitri mongpham ase China gi Hans Empire gi ningthau Liu Hai gini Han Samrajya China gi itihas to golden period hairaga khangnaki makoi gi matamda science amasung business ta yamna chawkhatki makoi dagi henna chawkhatpa prithibida kanasu leiramde waria se Jesus Christ popagi chahi chani mangda ningthau Liu Hai gi mapuna Han Samrajya gi matik manga leina nunga yaipana pan ba matamni matam maduda Liu Hai pakhangni amasung mabu Chenghai koba ina khungraba mafamgi governor ohenki pakhang oibani na ngausinnaba thakchaba tawningbata tawba ningthau macha moima Liu Hai gi mapu sigraba tungda matamdugi afawba politician Hogeng koba amagi matengdagi Liu Hai bu Han Samrajya gi tungi ningthau semlasi haida lepnaki Liu Hai gi mapa loirabagi tungda mayam asina changduna Liu Hai bu ningthau semki Liu Hai na ningthau oikraba tungdadi mabu ningthau sembi kiba kanglup ado soi khre lan khre khandaraki maramdi Liu Hai leibak chawkhatpagi wakal leiba minate thakpa chaba nupi ki chagoi isai nupi marakta tauba amadi tawning ba tawduna nungai na leithokpam pamba mini amasung leithoklami Laibaki hanadagi lairakpa law and order amatta ngakide mathong maram naikide magi mathak thangba ningthau sibadasu mapa sibadasu mapu sibadasu ma chatkide
ꯃꯈꯣꯏꯒꯤ ꯊꯧ ꯃꯉꯝꯁꯨ ꯁꯔꯨꯛ ꯌꯥꯈꯤꯗꯦ ꯅꯤꯡꯊꯧꯁꯤꯡ ꯑꯗꯨꯅ ꯊꯝꯂꯝꯈꯤꯕ ꯍꯥꯔꯦꯝꯒꯤ ꯅꯨꯄꯤ ꯀꯣꯡꯀꯨꯕꯥꯏꯟꯁꯤꯡꯒ ꯍꯦꯗꯣ ꯈꯣꯏꯗꯥꯅꯗꯨꯅ ꯂꯩꯈꯤ ꯂꯩꯕꯥꯛꯀꯤ ꯑꯆꯧ ꯑꯆꯧꯕ ꯐꯝ ꯅꯨꯄꯤꯁꯤꯡꯗ ꯄꯤꯊꯣꯛꯈꯤ ꯅꯨꯃꯤꯠ 28ꯅꯤ ꯅꯤꯡꯊꯧ ꯑꯣꯏꯔꯕꯒꯤ ꯇꯨꯡꯗ ꯃꯥꯕꯨ ꯌꯥꯔꯝꯕꯁꯤꯡꯁꯨ ꯃꯥꯕꯨ ꯌꯥꯔꯛꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯃꯊꯛꯇ ꯀꯦꯁ ꯀꯌꯥ ꯂꯪꯊꯈꯤ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯐꯝꯗꯒꯤ ꯃꯥꯕꯨ ꯂꯧꯊꯣꯛꯂꯒ ꯍꯥꯟꯅꯒꯤ ꯆꯦꯡꯍꯥꯏ ꯀꯧꯕ ꯃꯐꯝꯁꯤꯒꯤ ꯒꯕꯔꯅꯔ ꯑꯣꯏꯅ ꯄꯨꯔꯝꯕꯗꯣ ꯃꯗꯨ ꯑꯣꯏꯅ ꯂꯩꯕꯤꯔꯣ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯃꯥꯗꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯗꯣꯛꯈꯤ ꯆꯦꯡꯍꯥꯏ ꯀꯧꯕ ꯃꯐꯝ ꯃꯥꯅ ꯒꯕꯔꯅꯔ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯦ ꯁꯥꯊꯤꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯐꯝ ꯑꯃꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯤꯌꯨ ꯍꯥꯏꯅ ꯌꯨ ꯅꯨꯄꯤ ꯑꯃꯗꯤ ꯑꯍꯥꯎꯕ ꯆꯤꯟꯖꯥꯛ ꯆꯥꯗꯨꯅ ꯂꯦꯟꯈꯤꯔꯝꯃꯤ ꯊꯥꯛꯃꯟ ꯆꯥꯃꯟꯈꯤꯕꯅ ꯑꯃꯁꯨꯡ ꯇꯧꯅꯤꯡꯕꯇ ꯇꯧꯃꯟꯈꯤꯕꯅ ꯆꯍꯤ 90 ꯑꯗꯨꯋꯥꯏꯗ ꯃꯍꯥꯛ ꯁꯤꯈꯤ ꯃꯥꯅ ꯁꯤꯔꯝꯗꯥꯏꯗ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯝꯈꯤ ꯑꯩꯒꯤ ꯃꯣꯡꯐꯝꯁꯨ ꯄꯦꯂꯦꯁ ꯑꯃꯒꯨꯝ ꯁꯦꯝꯂꯛꯀꯗꯕꯅꯤ ꯐꯦꯁꯤꯂꯤꯇꯤ ꯄꯨꯝꯅꯃꯛ ꯄꯤꯔꯛꯀꯗꯕꯅꯤ ꯏꯄꯥꯅ ꯁꯤꯔꯒ ꯅꯨꯡꯉꯥꯏꯔꯅꯨꯕ ꯗꯤꯌꯔꯐꯣꯔ ꯃꯆꯥꯅꯨꯄꯥꯅ ꯃꯄꯥꯒꯤ ꯋꯥ ꯃꯇꯨꯡꯏꯟꯅ ꯄꯦꯂꯦꯁ ꯀꯨꯝꯂꯕ ꯃꯣꯡꯐꯝ ꯑꯃ ꯁꯥꯈꯤꯕꯅꯤ ꯂꯤꯌꯨ ꯍꯥꯏꯒꯤ ꯃꯣꯡꯐꯝ ꯑꯁꯤꯗ ꯁꯅꯥ ꯂꯨꯄꯥ ꯀꯣꯔꯤ ꯑꯃꯗꯤ ꯃꯃꯜ ꯇꯥꯡꯂꯕ ꯄꯣꯠ ꯃꯈꯜ ꯃꯊꯦꯜ ꯂꯩꯔꯝꯈꯤ ꯃꯥꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯁꯤꯖꯤꯟꯅꯕꯒꯤꯗꯃꯛ ꯁꯅꯥ ꯍꯤꯔꯥ ꯅꯞꯄ ꯐꯤꯖꯣꯜ ꯁꯅꯥ ꯂꯨꯄꯥꯒꯤ ꯄꯨꯈꯝ ꯇꯦꯡꯀꯣꯠ ꯃꯣꯡꯐꯝ ꯑꯗꯨꯒꯤ ꯗꯦꯀꯣꯔꯦꯁꯟꯒꯤ ꯑꯣꯏꯅ ꯂꯤꯛꯂꯤꯅ ꯁꯥꯕ ꯁꯅꯥꯅ ꯁꯥꯕ ꯍꯤꯔꯥ ꯌꯦꯛꯄ ꯃꯨꯔꯇꯤ ꯀꯌꯥꯃꯔꯨꯝ ꯂꯩꯇꯦꯡꯂꯝꯃꯤ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯕꯒꯤꯗꯃꯛ ꯁꯤꯄꯥꯏ ꯀꯌꯥꯗꯪꯁꯨ ꯃꯣꯡꯐꯝ ꯑꯁꯤꯗ ꯐꯨꯝꯈꯤ ꯃꯥꯒꯤꯗꯃꯛ ꯊꯥꯡ ꯇꯥ ꯂꯥꯟꯒꯤ ꯐꯤꯖꯣꯜ ꯑꯃꯠꯇ ꯋꯥꯠꯇꯅ ꯃꯥꯒ ꯂꯣꯏꯅꯅ ꯐꯨꯝꯈꯤ ꯃꯃꯜ ꯇꯥꯡꯂꯕ ꯉꯥꯛꯇꯅꯤ ꯄꯣꯠ ꯄꯨꯝꯅꯃꯛꯇꯣ ꯃꯥꯅ ꯁꯤꯈ꯭ꯔꯒ ꯀꯣꯏ ꯁꯥꯟꯅꯕ ꯁꯒꯣꯜ 12ꯁꯨ ꯃꯥꯒ ꯂꯣꯏꯅꯅ ꯐꯨꯝꯕꯤꯈꯤ ꯃꯁꯤꯇ ꯅꯠꯇꯅ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯊꯧ ꯇꯥꯔꯛꯄꯗ ꯃꯅꯥꯏꯁꯤꯡꯕು ꯀꯧꯅꯕ ꯀꯣꯔꯤꯒꯤ ꯕꯦꯜ ꯑꯃ ꯑꯅꯤꯁꯨ ꯃꯥꯒ ꯂꯣꯏꯅꯅ ꯐꯨꯝꯈꯤ ꯃꯁꯤꯇ ꯅꯠꯇꯅ ꯃꯈꯜ ꯃꯊꯦꯜꯅꯤ ꯂꯩꯔꯝꯕ ꯐꯨꯝꯂꯝꯕ ꯊꯦꯡꯅꯔꯨꯔꯤꯁꯦ ꯍꯟꯗꯛ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯃꯗꯤ ꯃꯣꯡꯐꯝ ꯑꯁꯤꯗ ꯐꯪꯂꯨꯕ ꯑꯗꯨ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯇꯝ ꯑꯗꯨꯗ ꯆꯠꯅꯔꯝꯕ ꯁꯅꯥꯒꯤ ꯀꯣꯏꯟ 2 ꯃꯤꯂꯤꯌꯟꯁꯅꯤ ꯐꯪꯈ꯭ꯔꯦ ꯃꯁꯤꯗꯁꯨ ꯀꯌꯥꯇ ꯆꯥꯎꯔꯕ ꯂꯟꯒꯩꯅꯣ ꯆꯩꯅꯥ ꯏꯅꯥꯛ ꯈꯨꯟꯕ ꯌꯥꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯆꯩꯅꯥ ꯏꯅꯥꯛ ꯈꯨꯜꯂꯛꯄ꯭ꯔꯕꯨ ꯈꯪꯗꯦꯗ ꯑꯉꯛꯄ ꯃꯣꯡꯐꯝꯅꯤ ꯍꯥꯏꯔꯤ ꯃꯐꯝ ꯑꯁꯦ ꯍꯧꯖꯤꯛꯁꯨ ꯔꯤꯁꯥꯔꯆ ꯆꯠꯊꯔꯤ ꯊꯤ ꯍꯨꯝꯔꯤ ꯃꯁꯤꯒꯤ ꯗꯤꯇꯦꯜ ꯒꯨꯒꯜꯗ ꯑꯗꯣꯝꯅ ꯄꯥꯝꯕꯤꯔꯗꯤ ꯊꯤꯕꯤꯕ ꯌꯥꯏ ꯒꯨꯒꯜꯗ ꯐꯣꯡ ꯐꯣꯡ ꯂꯥꯎꯅ ꯂꯩꯔꯕꯅꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ